ꯂꯩꯈꯤꯗꯕ ꯑꯍꯟꯁꯤꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝ ꯀ꯭ꯔꯤꯃꯦꯁꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯁꯦꯟꯐꯝ ꯈꯔꯗꯪ ꯀꯟꯁꯔꯟ ꯗꯤꯁꯤꯗꯨꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯄꯩꯁꯥ ꯂꯩꯇꯦꯅ ꯄꯤꯔꯛꯇꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯁꯥꯔ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯤꯕꯒ ꯍꯦꯛ ꯈꯨꯗꯛꯇ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯕꯅꯤꯅ ꯊꯥꯒꯠꯆꯔꯤ ꯁꯥꯔ꯫ ꯁꯥꯔ, ꯃꯅꯤꯄꯨꯔꯗ ꯐꯣꯡꯕ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎ ꯍꯥꯏꯖꯕ ꯇꯥꯔꯦ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯆꯠꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯇꯥꯡ 19ꯗ ꯐꯣꯡꯕ ꯑꯗꯨꯒꯨꯝꯕ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯔ꯫ ꯑꯩꯅ ꯀꯣꯂꯤꯡ ꯑꯦꯇꯦꯟꯁꯟꯁꯤ ꯑꯟꯗꯔ ꯔꯨꯜ ꯅꯝꯕꯔ 77ꯒꯤ ꯃꯈꯥꯗ ꯃꯨꯞ ꯇꯧꯖꯔꯤꯕꯁꯤ ꯁꯥꯔ ꯑꯁꯨꯃꯥꯏꯅ ꯍꯦꯗꯤꯡꯗ ꯌꯥꯎꯏ: ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯈꯤꯕ ꯑꯍꯜ ꯑꯃꯁꯨ ꯁꯤꯔꯦ, ꯗꯤꯁꯤꯗ ꯄꯣꯠꯂꯣꯏꯕꯗ ꯆꯪꯒꯗꯕ ꯁꯦꯜ ꯇꯦꯡꯕꯥꯡꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯄꯤꯔꯛꯇꯕꯗꯒꯤ ꯃꯤꯌꯥꯝꯅ ꯈꯥꯏꯒꯠꯅꯔꯒ ꯄꯣꯠꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯏ ꯁꯥꯔ꯫ ꯑꯩ ꯃꯃꯥꯡꯒꯤ ꯁꯦꯁꯟꯗꯁꯨ ꯃꯁꯤ ꯑꯩ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯄꯣꯂꯤꯁꯤ ꯑꯃꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯈꯠꯄꯤꯅꯕ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠ 5ꯅꯤꯗꯨꯗꯁꯨ ꯑꯩ ꯃꯇꯝ ꯂꯧꯔꯒ ꯍꯥꯏꯖꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯧꯕꯤꯈꯤꯗ꯭ꯔꯦ ꯁꯥꯔ꯫ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯔ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ: ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯥꯒꯤ ꯁꯦꯔꯤꯀꯜꯆꯔ ꯐꯥꯔꯝꯒꯤ ꯀꯦꯝꯄꯁꯇ ꯁꯥꯕ ꯐꯦꯕ꯭ꯔꯤꯀꯦꯇꯦꯠ ꯍꯥꯎꯁꯇ ꯆꯨꯔꯆꯥꯟꯄꯨꯔ ꯇꯨꯏꯕꯣꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ, ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯃ, ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯥꯛꯄꯗꯒꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯥꯔ꯫ ꯖꯨꯂꯥꯏ ꯊꯥ ꯃꯅꯨꯡꯁꯤꯗꯅꯤ ꯁꯥꯔ ꯑꯟꯗ꯭ꯔꯣ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯝꯕꯦꯝ ꯒꯥꯔꯜ ꯍꯣꯁꯇꯦꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯛꯈꯤꯕꯤ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕꯤ ꯂꯥꯏꯈꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯨꯃꯨꯗꯤꯅꯤ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯥꯛꯇꯅ ꯂꯩꯈꯤꯗ꯭ꯔꯦ ꯁꯥꯔ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯁꯨ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ, ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯦ ꯇꯧꯔꯝꯕꯗꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯕꯗꯒꯤ ꯀꯜꯍꯧꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯁꯥꯔ: ꯔꯤꯂꯤꯐ ꯀꯦꯝꯞꯁꯦ ꯑꯩꯈꯣꯏꯒꯤ ꯕꯩꯇꯔꯥꯅꯤ ꯇꯨꯔꯦꯜ ꯑꯣꯏꯔꯛꯂꯦ ꯍꯥꯏꯗꯅ ꯄ꯭ꯔꯦꯁꯅ ꯃꯁꯤꯗ ꯁꯥꯔ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯃꯔꯛꯁꯤꯗ ꯁꯥꯔ ꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗꯕ ꯑꯍꯟ ꯁꯪꯁꯀꯥꯔ ꯇꯧꯕ ꯉꯝꯈꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯤ ꯃꯣꯏꯔꯥꯡ ꯈꯨꯅꯧ ꯃꯃꯥꯡ ꯁꯥꯕꯜ ꯃꯥꯟꯗꯣꯞ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯄ ꯃꯁꯥꯒꯤ ꯆꯍꯤ 82 ꯁꯨꯔꯕ ꯐꯧꯒꯥꯛꯆꯥꯎ ꯏꯈꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯑꯍꯩꯕꯝ ꯏꯕꯣꯇꯣꯝꯕꯤ ꯀꯧꯕ ꯑꯍꯜ ꯑꯃꯁꯨ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯁꯥꯔ ꯁꯨꯃꯥꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ꯫ ꯍꯥꯏꯔꯤꯕ ꯆꯍꯤ 82 ꯁꯨꯔꯕ ꯋꯥꯈꯜ ꯂꯩꯅꯥꯅ ꯅꯥꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯕꯣꯇꯣꯝꯕꯤꯒꯤ ꯁꯤꯒꯤ ꯁꯪꯁꯀꯥꯔ ꯇꯧꯕꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕꯒꯤ ꯃꯇꯥꯡꯗꯅꯤ ꯈꯕꯔꯗ ꯇꯧꯔꯤꯁꯤ꯫ ꯁꯥꯔ, ꯑꯩꯈꯣই ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯤꯟꯕꯤꯔꯒ ꯁꯥꯔ ꯃꯁꯤ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯁꯇꯗꯤꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯒꯤ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇꯁꯦ ꯁꯥꯔ ꯑꯩ ꯁꯔꯀꯥꯔꯅ ꯄꯨꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯂꯧꯏ꯫ ꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯩꯅ ꯁꯥꯔ ꯆꯩꯔꯛꯁꯤꯗ ꯑꯍꯜꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯈꯤꯗꯕ ꯑꯍꯟꯁꯤꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝ ꯀ꯭ꯔꯤꯃꯦꯁꯟ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯁꯥꯔ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯁꯦꯟꯐꯝ ꯈꯔꯗꯪ ꯀꯟꯁꯔꯟ ꯗꯤꯁꯤꯗꯨꯗ ꯄꯤꯕꯤꯌꯨ ꯍꯥꯏꯗꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯂꯥꯏꯔꯤꯕ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯚꯂꯟꯇꯤꯌꯥꯔꯁꯤꯡꯅ ꯍꯥꯏꯖꯔꯨꯕ ꯃꯇꯝꯗ ꯄꯩꯁꯥ ꯂꯩꯇꯦꯅ ꯄꯤꯔꯛꯇꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯁꯥꯔ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯥꯔ, ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯗ ꯍꯧꯖꯤꯛ ꯃꯤ 59,000 something, there is 60,000 people, both communityꯒꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯥꯔꯁꯟ ꯑꯣꯏꯅ ꯁꯥꯔ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯥꯔ꯫ ꯃꯣꯏꯅ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯒ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗꯕꯨ ꯍꯤꯡꯉꯒ ꯂꯣꯏꯔꯦ, ꯍꯤꯡꯉꯕꯗꯤ ꯍꯥꯏꯗꯅ ꯁꯥꯔ ꯃꯁꯥꯗ ꯁꯦꯠꯂꯛꯏꯕ ꯂꯣꯏꯅꯔꯛꯏꯕ ꯐꯤꯔꯣꯟꯗꯨ ꯅꯠꯇꯅ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ꯫
ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯁꯦ ꯁꯥꯔ ꯀꯅꯥꯁꯨ ꯂꯩꯅꯤꯡꯉꯝꯃꯣꯏ ꯍꯤꯡꯗꯕ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯅ ꯂꯩꯅꯤꯡꯉꯝꯒꯅꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯄꯥꯏꯗꯕ ꯃꯤ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯩꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯩꯁꯥ ꯄꯥꯏꯔꯒꯗꯤ ꯁꯔꯀꯥꯔꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯣꯏ ꯚꯔꯥꯗ ꯂꯩꯕꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯃꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯑꯣꯏꯔꯁꯨ ꯉꯥꯎꯒꯅꯤ ꯁꯥꯔ ꯍꯥꯏꯗꯤ ꯁꯨ ꯅꯣꯝꯃꯒ ꯃꯆꯥ ꯃꯁꯨꯒ ꯅꯣꯡ ꯌꯨꯕ ꯌꯨꯝꯗ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯃꯤꯀꯨꯞ ꯑꯃꯇꯪ ꯄꯣꯊꯥꯗꯅ ꯂꯩꯖꯔꯝꯕ ꯃꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎꯗꯨ ꯄꯨꯡꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯁꯥꯔ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯕꯣꯏ ꯐꯪꯗꯕꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯉꯝꯗꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯥꯔ ꯂꯥꯏꯌꯦꯡꯅꯕ ꯅꯥꯔꯛꯄ ꯃꯇꯝꯗ ꯂꯥꯏꯌꯦꯡꯅꯅꯕ ꯄꯩꯁꯥ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯃꯆꯥ ꯃꯁꯨꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯍꯟꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯗꯦꯟ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯀꯔꯝꯕ ꯃꯇꯝꯗ ꯍꯜꯂꯒ ꯑꯩꯈꯣꯏꯕꯨ ꯀꯔꯝꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕ ꯉꯝꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯔ ꯑꯩꯈꯣꯏ ꯍꯥꯎꯁꯇ ꯐꯝꯃꯤꯕ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛ ꯑꯣꯏꯔꯒꯁꯨ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯕ ꯑꯃꯠꯇ ꯌꯥꯎꯔꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯅ ꯁꯔꯀꯥꯔꯒꯤ ꯑꯦꯇꯦꯟꯁꯟ ꯗ꯭ꯔꯣ ꯇꯧꯖꯅꯤꯡꯉꯤꯕꯁꯦ ꯁꯥꯔꯒꯤ ꯊ꯭ꯔꯨꯗ ꯑꯩꯈꯣꯏꯅ ꯁꯥꯔ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯦꯜꯊꯀꯤ ꯀꯥꯔꯗ ꯄꯤꯔꯤ ꯑꯗꯨꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯗꯨꯒꯨꯝꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠ ꯀꯥꯔꯗ ꯄꯤꯔꯤ ꯃꯗꯨꯅ ꯂꯥꯏꯌꯦꯡꯖꯒꯅꯤ ꯍꯥꯏꯗꯅ ꯂꯩꯕꯗꯧꯅ ꯇꯧꯕꯁꯤ ꯃꯁꯤ ꯆꯨꯝꯃꯣꯏ ꯀꯥꯔꯗꯁꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯅꯥꯕ ꯃꯈꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯅꯥꯒꯤ ꯄꯩꯁꯥ ꯑꯁꯨꯛꯇꯒꯤ ꯍꯦꯟꯅ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯤꯃꯤꯇꯦꯁꯟ ꯂꯩ ꯃꯗꯨ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯅꯥꯕ ꯀꯌా ꯑꯃ ꯀꯟꯈ꯭ꯔꯦ ꯃꯗꯨꯗ ꯑꯩ ꯃꯨꯟꯅ ꯈꯪꯕꯅꯤ ꯁꯥꯔ ꯑꯗꯨꯅ ꯂꯨꯔꯤꯕꯗꯤ ꯒꯣꯔꯃꯦꯟꯅ ꯀꯥꯔꯗ ꯄꯤꯔꯤꯕꯗꯨꯅ ꯂꯥꯏꯌꯦꯡꯖꯒꯅꯤ ꯍꯥꯏꯗꯅ ꯂꯥꯏꯊꯣꯛꯑꯒ ꯂꯩꯕꯁꯤꯗꯤ ꯁꯥꯔ ꯃꯁꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯍꯤꯗꯥꯛ ꯀꯗꯥꯏꯗꯒꯤ ꯂꯩꯒꯅꯤ ꯑꯅꯥꯕ ꯌꯦꯡꯕ ꯆꯠꯄ ꯀꯥꯟꯗ ꯃꯗꯨꯗ ꯆꯠꯅꯅꯕꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯗꯥꯏꯗꯒꯤ ꯂꯧꯔꯨꯒꯅꯤ ꯍꯥꯎꯁꯤꯗꯗꯤ ꯊꯝꯕꯤꯈ꯭ꯔꯦ ꯃꯤ ꯑꯃꯗ ꯂꯨꯄꯥ 1,000,000 ꯍꯧꯖꯤꯛꯀꯥꯟꯒꯤ 1,000,000 ꯀꯩꯗꯧꯔꯨꯅꯤ ꯊꯥ 35 ꯁꯨꯖꯜꯂꯦ ꯑꯗꯨꯅ ꯁꯥꯔ ꯑꯩꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯅꯕ ꯁꯔꯀꯥꯔꯁꯤꯅ ꯀꯔꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯄꯥꯏꯈꯠꯂꯤ ꯁꯤꯃ ꯑꯩ ꯍꯪꯅꯤꯡꯉꯤ ꯁꯥꯔ ꯗꯤ ꯁꯤꯅ ꯑꯁꯤꯕ ꯈꯨꯗꯤꯡꯃꯛ ꯗꯤ ꯁꯤꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯃꯊꯧ ꯃꯉꯝ ꯇꯧ ꯁꯪꯁꯀꯥꯔ ꯇꯧꯅ ꯄꯤꯕ ꯍꯥꯏꯁꯦ ꯁꯥꯔ ꯃꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯗꯤ ꯁꯤ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯗꯨ ꯑꯣꯏꯔꯣꯏ ꯃꯗꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯇꯣꯉꯥꯟꯕ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕ ꯇꯥꯏ ꯍꯥꯏꯅ ꯑꯩ ꯈꯪꯅꯤꯡꯉꯤ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯃꯁꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯥꯔ ꯁꯤꯕ ꯅꯥꯕ ꯍꯥꯏꯁꯤꯗꯤ ꯂꯃꯟ ꯇꯣꯟꯗꯅ ꯂꯩꯔꯒꯨꯝꯕꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯂꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯋꯥꯅꯤ ꯀ꯭ꯋꯦꯁꯟ ꯑꯣꯐ ꯇꯥꯏꯝ ꯑꯗꯨꯕꯨ ꯁꯥꯔ ꯍꯧꯖꯤꯛ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯒ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯁꯥꯔ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯁꯦ ꯃꯁꯥ ꯃꯇꯣꯝꯗ ꯁꯨꯏꯁꯥꯏꯠ ꯇꯧꯕ ꯌꯥꯎꯈ꯭ꯔꯦ ꯁꯤꯅꯅꯕ ꯍꯣꯠꯅꯔꯝꯕ ꯌꯥꯎꯈ꯭ꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯖꯨꯂꯥꯏ ꯊꯥꯁꯤꯗ ꯊꯣꯛꯈꯤꯕ ꯃꯃꯥꯡ ꯊꯥꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯃꯛꯇꯗ ꯃꯤ 10ꯒꯤ ꯃꯊꯛꯇ ꯂꯩꯈꯤꯗ꯭ꯔꯦ ꯁꯥꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯀꯌꯥ ꯋꯥꯈꯜꯅ ꯂꯩꯅꯥ ꯑꯣꯏꯔꯛꯄꯗꯒꯤ ꯃꯁꯤ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯂꯤꯗꯔ ꯑꯣꯐ ꯗ ꯍꯥꯎꯁ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯈꯪꯖꯅꯤꯡꯉꯤꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯏ ꯂꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯍꯥꯏꯕꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯄꯣꯂꯤꯁꯤꯒꯤ ꯃꯈꯥꯗ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕ ꯑꯋꯥꯐꯝꯁꯦ ꯇꯥꯍꯟꯗꯅꯕ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯀꯔꯤ ꯀꯔꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯒꯗꯧꯔꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯪꯅꯤꯡꯕꯗꯒꯤ ꯃꯁꯤꯒꯤ ꯃꯣꯁꯟ ꯑꯁꯤ ꯑꯩꯅ ꯃꯨꯚ ꯇꯧꯖꯔꯤꯕꯅꯤ ꯁꯥꯔ ꯊꯦꯡꯛ ꯌꯨ Honorable Chief Minister in charge of Home Statement Thambigani. Honorable Speaker, sir. Honorable Member, K. Ranjana Pukut Piraiba, Bishnupurda, Lake Hidaba, Ahibam Gotombi, Magi Matanga, Kugi, Oloiba, Nanganaba Paisa, P.P.D. and a Toriba, Sigamatangsi, Labak Chibani, Samasi, Masaki, Humbudrago, Humbo Shuruba, Hani, Ma Lake Hidabasi. ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯦꯁꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁꯤꯕꯒ
ꯍꯦꯛ ꯈꯨꯗꯛꯇ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯈꯨꯗꯛꯀꯤꯗꯤ ꯅꯪꯗꯦ ꯑꯗꯨꯕꯨ ꯁꯦꯝ ꯗꯦꯗ 18 July ꯗ ꯃꯥꯒꯤ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨꯒ 18 July ꯄꯨꯡ 3:30ꯗ ꯁꯣꯔꯤ 19 July 18 July ꯗ ꯃꯣꯏ ꯄꯨꯡ 3:30ꯗ ꯃꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯍꯜꯂꯦ ꯐꯣꯔꯃꯦꯂꯤꯇꯤ ꯇꯧꯅꯅꯕ ꯑꯗꯨꯒ 19 July ꯗ ꯑꯗꯨꯝ 11,000 ꯄꯤꯔꯀꯥꯟꯗ ꯄꯣꯔꯣꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯦ ꯄꯟꯕꯤꯈꯤꯕ ꯍꯣꯌꯦꯟ ꯄꯥꯎ ꯃꯥꯅꯁꯨ ꯃꯥꯒꯤ ꯁꯦꯝ ꯄꯦꯄꯔꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯀꯃꯤꯇꯤꯗꯨꯅ ꯁꯦꯡꯇꯣꯛꯄ ꯌꯥꯎꯕꯅꯤ DC ꯁꯥꯔꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯁꯕꯃꯤꯠ ꯇꯧꯔꯣ ꯑꯗꯨꯒ ꯑꯊꯨꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯔꯛꯂꯤ ꯁꯥꯔꯒꯤ ꯑꯦꯗꯚꯥꯏꯁ ꯂꯧꯖꯔꯒ ꯅꯨꯡꯊꯤꯜ ꯄꯨꯡ 3:30ꯒꯤ ꯑꯗꯨꯋꯥꯏꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯨ ꯁꯕꯃꯤꯠ ꯇꯧꯖꯈꯤ ꯄꯣꯠꯂꯣꯏꯕꯒꯤ ꯄꯩꯁꯥ ꯄꯣꯠꯂꯣꯏꯗ꯭ꯔꯤꯉꯩꯗ ꯀꯃꯤꯇꯤꯅ ꯅꯠꯇ꯭ꯔꯒ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯅ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯑꯩ ꯂꯩꯀꯥꯏꯗꯨꯒꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯈꯔ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁꯀꯤ ꯃꯈꯣꯜ ꯑꯃ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃ ꯇꯥꯔꯦꯅ ꯄꯨꯂꯤꯁꯀꯤ ꯁꯔꯆ ꯂꯥꯏꯠ ꯀꯥꯞꯄ ꯕꯣꯝ ꯀꯥꯞꯈ꯭ꯔꯦꯅ ꯐꯣꯡꯉꯒ ꯍꯥꯏꯕ ꯁꯨꯝ ꯑꯦꯛꯖꯥꯖꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯃꯅꯤ ꯌꯥꯎꯔꯤ ꯄꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯣ ꯅꯨꯡꯇꯤ ꯍꯦꯛ ꯍꯧꯕꯗꯩ ꯄꯥꯕꯤꯌꯨ ꯊꯥꯔꯗꯒꯤ ꯏꯔꯥꯡ ꯑꯗꯨꯝ ꯁꯥꯒꯠꯄꯒꯤ ꯉꯥꯛꯇ ꯏ ꯂꯩꯕꯅꯤ ꯑꯗꯨꯅ ꯁꯤ ꯈꯔ ꯑꯩ ꯈꯤꯇꯪ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯍꯟꯅꯤꯡꯉꯤ ꯀꯩꯅꯣꯁꯤꯡꯁꯨ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯏꯔꯥꯡꯁꯤ ꯈꯔ ꯍꯟꯊꯅꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯝ ꯑꯇꯝꯅꯅ ꯇꯧꯕꯗꯧꯅ ꯇꯧꯕ ꯑꯃ ꯎꯏ ꯃꯁꯤꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯤ ꯄꯦꯄꯔꯁꯤꯗ ꯁꯦꯝ ꯄꯦꯄꯔꯁꯤꯗ ꯑꯗꯨꯝ ꯁꯦꯡꯗꯣꯛꯈ꯭ꯔꯕꯅꯤ ꯄꯦꯄꯔ ꯀꯠꯇꯤꯡꯁꯨ ꯌꯥꯎꯔꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯤꯒꯤ ꯅꯠꯇꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯉꯁꯥꯏ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯅꯁꯨ ꯍꯥꯏꯕꯤ ꯀꯅꯥꯅ ꯂꯩꯅꯤꯡꯒꯅꯤ ꯀꯅꯥꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯀꯥꯟꯗ ꯂꯩꯈꯤꯗꯕ ꯄꯨꯝꯅꯃꯛ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯗꯅ ꯂꯣꯏꯅ ꯇꯥꯏꯅꯕꯁꯨ ꯂꯥꯟꯒꯅꯤ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯇꯕꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯇꯕ ꯌꯥꯎꯔꯤ ꯍꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯌꯥꯝꯅ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯈꯥꯗ PMKVYꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 3,000ꯒꯤ ꯃꯊꯛꯇ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3,000ꯒꯤ ꯃꯊꯛꯇ ꯄꯤꯕꯗꯨꯗ ꯃꯤ 100ꯒꯤ ꯃꯌꯥ 91ꯗꯤ ꯃꯄꯥꯟꯗ ꯃꯣꯏ ꯊꯕꯛ ꯐꯪꯉꯒ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯁꯤ ꯃꯈꯜ ꯃꯈꯥꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯐꯨꯠꯕꯣꯜ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯗ ꯃꯣꯔꯦꯒꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡ ꯃꯣꯏ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯑꯩꯈꯣꯏ ꯑꯜꯇꯔꯅꯦꯠ ꯗꯦ ꯑꯗꯨꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯍꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯔꯩ ꯂꯩꯇ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯉꯁꯥꯏꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯍꯥꯏꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯒ ꯅꯔꯁꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯠꯂꯒ ꯁꯥꯔ ꯆꯦꯛ ꯇꯧꯔꯤ ꯃꯗꯩꯗ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯅ ꯄꯤꯕ ꯌꯥꯕ ꯍꯤꯗꯥꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯍꯤꯗꯥꯛ ꯄꯤꯔꯝꯃꯤ ꯉꯔꯥꯡꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐꯀꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯈꯟꯅꯕ ꯃꯇꯝꯗ ꯍꯤꯗꯥꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯖꯟ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝ ꯍꯣꯡꯅ ꯂꯩꯕ ꯖꯒꯥ ꯑꯃ ꯂꯩ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯍꯤꯗꯥꯛꯁꯨ ꯑꯗꯨꯝ ꯐꯪꯍꯟꯅꯕ ꯁꯦ ꯅꯍꯥꯟꯃꯛꯇꯗ ꯑꯩꯈꯣই ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯀꯤꯁꯟꯒꯤꯗ ꯒꯣꯔꯃꯦꯟꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯇꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯗꯥꯛꯇꯔꯅ ꯄꯤꯔꯛꯄꯗꯒꯤ ꯂꯩꯕ ꯐꯪꯗꯦꯅ ꯇꯧꯕꯗꯒꯤ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯁꯦꯡꯁꯟ ꯑꯦꯃꯥꯎꯟꯗꯨ ꯊꯥꯒꯠꯂꯛꯑꯒ DCꯅ ꯁꯦꯡꯁꯟ ꯑꯦꯃꯥꯎꯟꯗꯨ ꯊꯥꯗꯣꯛꯑꯒ 1,80,000ꯒꯤ ꯍꯤꯗꯥꯛ ꯑꯩꯈꯣꯏꯒꯤ ꯊꯥꯏꯃꯟꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯗꯨꯝ ꯃꯦꯀꯞ ꯇꯧꯏ ꯑꯗꯨꯅ ꯑꯩꯅ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯗ ꯑꯃꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯤꯗꯥꯛ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯒꯣꯔꯃꯦꯟꯅ ꯄꯤꯕꯗ ꯐ꯭ꯔꯤꯗ ꯄꯤꯕꯗ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯍꯤꯗꯥꯛ ꯂꯩꯔꯒꯗꯤ ꯃꯗꯨꯒꯤ ꯂꯩꯅꯅꯕ DCꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ DCꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯁꯦꯡꯁꯟꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯍꯤꯗꯥꯛꯇꯨ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯕ ꯃꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯤꯂꯤꯐꯀꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗꯩꯗ ꯍꯧꯖꯤꯛ ꯑꯩꯅꯁꯨ ꯍꯥꯟꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯅꯤꯔꯛ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛ ꯀꯝꯄꯜꯁꯔꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯀꯥꯔꯠꯇꯨꯅ ꯀꯔꯤꯗꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯦꯟꯈꯠꯅꯕ ꯍꯧꯖꯤꯛ ꯉꯔꯥꯡ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯔꯤꯝꯁ ꯑꯃꯗꯤ ꯖꯦꯅꯤꯝꯁ ꯑꯅꯥꯕ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯄꯨꯈꯠꯂꯛꯄꯗꯨꯗ ꯌꯥꯝꯅ ꯀꯩꯅꯣꯅꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ
ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ ꯔꯤꯂꯤꯞꯇ ꯂꯩꯔꯝꯃꯤꯅ ꯃꯣꯏ ꯑꯅꯥꯕꯗꯨꯒꯤ ꯁꯪꯕ ꯂꯥꯛꯄꯗ ꯐꯥꯎꯕ ꯃꯣꯏ ꯆꯥꯅꯕ ꯊꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯑꯋꯥꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯦꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕꯗ ꯔꯤꯂꯤꯞ ꯀꯦꯝꯞꯗꯒꯤ ꯃꯗꯩꯗ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯃꯥꯒꯤ ꯑꯦꯁꯤꯁ ꯇꯧꯅꯅꯕ ꯃꯤ 2 ꯑꯗꯨꯒꯤ ꯃꯗꯨꯒꯤ ꯆꯥꯕ ꯊꯛꯄ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯂꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯣꯔꯃꯦꯜ ꯑꯃ ꯏꯟꯁꯇ꯭ꯔꯛꯁꯟ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯍꯧꯖꯤꯛꯀꯤ ꯀꯥꯔꯠꯇꯨꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯔꯦ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯃꯐꯝꯗ DCꯗꯒꯤ ꯇꯧꯔꯀꯥꯟꯗ ꯄꯤꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁꯤꯡ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯐꯝꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅꯁꯨ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯆꯠꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯁꯔ Honorable Chief Minister na khoi awaba taraba mayam sigi yam kanna honabiri khotli hana thambire yam nungai adu madugi tauba tawdabadu di sar khoi gi relief camp da lebiriba khoi gi inmate singna dum house si soidana sarna sinbiraga live telecast thambiri menina yam baloina taram godong male nosi haibi giba DC ga tanaraga tauba khotpa da haibna chingba mayam ama haibiri do Sar mamangi kaino da so aino husik ta hobda khitang kaino tawdabra lei khidaba laibak thiba sigumba tholok pagumba gi magi mathau mangam plus akhoi hoi chingi silnau singi sudu mangai Hindu dharma haigadra maitai dharma chappa haigadra akhoi su sorada karma haiba dum both two communities singi ne aina haijaris madugi chumna khaki magi cremation gi kari gi tawbadu natabada akhoi gi cremation plus my karma se soradha lairi ama lairi mamingi oraga su sa akoi aidi sa si effect toroba kendra gi MLA amanina ai munna khangi sa relief camp da lai khidaba mi tara hele madu relief camp bu phajana kaino to biriba khoi gi area du gi club ki chilinau sing laire ba ama ma toroga tagai fadana lupa lising tara piba kun piba toroga karma si loisanna ba haidana maina sin bu su yawisa adu ngamukta bu su yawi akhoi madu sarkar gi policy amoina sigumba mioi bu gi aroi ba matam na yadana la akanda sibana ba aduga karma gi matang si sa policy amoina DC da manage tawna ba policy amoina sinbiu du ju mak sa ai gi kendra da khoi kakching da ngarang na handa su anaba ani pukhallaktana adum khona jari sar hona badi hujik su ngarang su message hoina thare ai telephone pai ho da ba relief camp gi khoi rabi haiba ingo amana tawroktana hairi si sar uncle akhoi ngamdre tawba yaba tawjare adu akhoi upai leitre di sida chaluba matam da su paisa si leite haire aina sai DC na di karai di piruni sarkar gi policy gi makha da DC sing du act tawgadabani haidana sigumba honorable chief minister na di yamna thambiri DC ga tanaraga tawraga khotlaga di haibiri adu DC da chaluba kanda si pot se thaba oina pangthokna bo hona bada DC gi respond do somdagi di hairaga su asomdagi respond do phattaba so asima clear to biu aduga aina hairiba mioi bagi matamna loira kanda awaba marak sida leitra kanda karma gi kari gi mathau mangam tawna bagi policy amagi makhada si tawne habado house sida thabiu ya sa adu khatang thamjage Speaker sir hujiki kaksingi oina tawre warise kaksingi si khoi hana suma knowledge like tebra isi loira ga imon haige cremation gi ama aduga karma gi sarada kari ge tawna bagi person amada policy kontra pc na khoi sarkar gi already instruction lai khrabani adugi 30,000 do mangon da knowledge of the brakari no imadu si house lo hujik ayadun loira kana mangon instruction toge do hana phangi da bole raga so dum claim to be yani khoi karma gi di sin kontra di pc na khoi already instruction lai khrabani thank you